Welcome back to my channel. PK POTHAMINASI KHANGMINASI channel asina ngasi so do mod anobu topic amagi iroina taram lok seri amati kokna khurumjari ngasi puduna lakseri ba topic asi ati khrepjana te lucky stone ni matang dani miyamna khorang ngai biriba topic ama gi manung chan ba haiba tare al ngasi thamjeri ba topic si mapung oina koina lucky stone si aina thamjadori ba si miyeng miyamna yengba yai adubo pokpagi numit amadi rasi ki matung ina amadi tarik ki matung ina pokpa tarik amadi thagi matung ina kari kari lucky stone adong gi leiri haiba singsini miyamna khudol tamjadori si aduga hariba lucky stone singsi karamba khusa singda sigani haiba so aduma khudol tamjarke hariba singsi kitang sangwana maram orga nei audio oina miyamna langthokjage aduga miyamna di soidana makki hariba nungsing si amohana adi masak khangneum khangning ba kya am legini habasima ai gi wakhanda sum thajaba thamje adubo ngasi go na di nungsing je uthokche roige habi tare ko mathang gi topic amada nungsing asina piri ba kana ba sikari kari no habdo la thokchaba matam da nungsing do mapung phana uhanjage ngasi go na di uhanjaro gi masigi dongta di miyeng ta bri sing na waro bi dna ba di ngakpi na bagi da makta ahan mada haijage hujik khudol tamjarge nangi isa isa gi lucky stone si kari kari no pokpa namit ki matung ina rasi ki matung ina amadi pokpa tarik ki matung ina thagi matung ina kari kari lei habisi hana mutang miyeng tamina gesi ko khudo tamjage ko papa pika channel do subscribe to you please ngasi ki thamjari ba topic isaga sanaba paknaba nung karino habisi ki matangda thamjari ba singsida mapung oina koina ahan badi yengadori basi isaga sanaba nung si isagi rasi fall gi matung ina amadi pokpogi matung ina lona lona na aigi nakatra gi matung ina amasung pokpa tarik amasung thaga sanaba nung sing asi kari kari leiri habisi yenga kanda koina nung sing asi sibigadabani aduga hariba nung sing asi karam khusa singda sigani habadasu taksage aduga mapung oina nung sing asi mamangi tangkak amadadi aina nung si khara usakhrabani adubo mathangi tangkak tamu nung sing si mapung phana mu usarakanda piriba nung sing asina kari kari khanaba pibage habadasu adumuk miyamda khudol tamjarke ngasi gi oinadi hariba nung sing asi kada karamba khusa da sigani amadi rasi ga chanaba nung sige haragana karamba nung sigani pokpagi matamgi oragana karamba amasung pokpagi tarik natragana thagi matung ina kari nung sigani habisigi matangda ahan boina miyamna khudol tamjage aduga khudol tamjadring ni mangoina akoina section gadaba wahay matang hana miyamda thamjahoge madudi akoina nung sibi matamda fajai amadi masi pamjai haiduna pangsi sibi yadaba haitare aduga nung se chana daba nung lei khoi khusa mari sida siminaba matamda chana daba pakna daba nung lei madu singdu se koi mapung oina yengadabane khudam oina koi cactus eye adagi ruby ga then adagi blue sapphire ga makoi singsi puna siminaba yade amuka haijage nungda mamangda soina maming panjagi singi manungda cactus eye hainam lei aduga ruby amadi blue sapphire hariba singasi khusa singdai koi mi amana puna siminaba yada ba haitare karigumba masi siminaba taragadi mi do sum sontharakpa amadi thabai khang chathokpa matamna so hattaba kyama thokpa sigumma lei haibasi akhangai singna thambirami aduga masigi mapung oiba arthadi amambaga anganbaga punna leiminaba yadaba gum ni haibasi masum thambirami he tare ko aduna blue sapphire di yamna sathibu nungsu oibana maram orakanda koina khangbi gadabadi masi min sirgadi kaiguma hariba nungusina chana da nekta sirum matargadi khudakti extend thokpu gumba kya amasu lei haiba tare aduga chana ba mi dadi kemta tokdaba asum nei koina fajai natrag pami haduna nungsi pangsi si ba hek yadaba aduga khangbi gadaba amana grahama pangi nung haduna koina khangnari basi koina khudop natraga necklace ta haplaga grahama palgi siri siminabu yab haitare aduga mi khudimung na so sum sibi yai masi mati khangbi gadamna masidi yauriba nungdo sanagumba mamal atangmada haplaga siba ngamdraga so koigi Nepal gi paisa chandi lupa ama chatpi natragana paisa kun chatpi angangba sana masu manbaduna sahalaga aduda sum sirasu yai habasima khangmina sebako aduni koina nung siraba matungda sahi mari manga sujilaklabadi adum koi sahi ahum gi matungina sinbibi yai hetare nungsina mosilakpa kaitharakpa dagi dakpham ga leragati adusu koina siba matamda madugi dasa tarpa yana lei haibasi masu khangminase
aduna hauji ai makha samthajara ge ngasigi kogi rasigi matung ina nung sing asi kari kari pakna ba nung sing lei pokpugi pokpu numit ki matung ina kari kari lei amadi tarik ki tha ki kari kari lei habasi thamjarake aduga aroibida hariba nung sing asi karam karam khusa sing da sigani habasu thamjarake aduna ikoin ahan bada rasigi matung ina thamjarake mes rasigi aduga wafam amtaga thamjahoge kitang ngasi aina haijagadoribasi kitang sangibsu yaena sum ngasi so kogi mp3 file doina adi audio oina sum khanganjabane aduga matung tarakpada aina ngasi haijariba nungsing ngasi masak taksarakanda makoina kari kari fall piri masi siba matamda chanaba misingna siraba matamda kari kari kanaba fangani habdusu mathangda adum khudol tamjarakebako ahujik rasi gi matung ina paknaba nungse ahan mati koina mes rasi gi hajarake mes rasi gi paknaba nungsi red coral hai aduga bris rasi gi na diamond natragana white sapphire hariba nungsi aduga mithun gi oina mithun rasi gi oina emerald hariba nungsi sibigani karkat rasi gi oina moonstone natraga pearls ana khangnariba nungsi sibigani aduga singha rasi gi oina ruby hariba nungsi sibigani then aduga kanya gi oina emerald natraga gomets ani si marakta amahek siba paknagani aduga tula rasi gi oina di diamond yare aduga white zircon yare white sapphire hariba singsi su yare aduga brisik rasi fall gi oina brisik rasi gi oina paknaba nungusi red coral haidana khangnariba nungusi oigani asumna dhanu rasi gi muhajarake dhanu gi oina paknaba nungusi yellow sapphire natragana topaz haribasi khangnagani haribasi paknaba nung oigani aduga makar rasi gi oina blue sapphire hariba nungusi paknagani kumbha rasi gi oina kumbha rasi gi so blue sapphire si paknagani aduga aroibada minna rasi gi oina yellow sapphire natragana cactus eye hariba nungado dumak chanagani hariba nung singasi mayamna karino haba khangbidaba taragaso mamangda aina chanaba nung gi matangda ma thagasakramne aduda nung singdo adumak nei kudok loinana uhanjakhiba kya am yawkrabane aduga masigi matung tarakpada so adum nung singsi taksarakanda masak taksarakanda masina piribasi kari kari kanaba pi habdusu dum mayamna ngaiminasi ko adum sumna hojiksi mathangda muk haijage koi pokpa numit ki matung inna paknaba nung si kari kari no habisi isa isa gi paknaba nung oigedori si kari kari no mapung oina khwaidagi maru orisi koina dasalam phonggi da mangdo oragadi pokpa numit ki matung ina leriba nung si yamna siba tangai phati habisi musu thamjage nomajing numit ki oina ruby si paknagani aduga miyamna yengbigadabona kogi paknadaba nung sing so kari kari leri hariba sing sing manung sida koina aina haijarakadriba rasigi pokpa numit ki amadi tarik ki thagi matung ina leri ba paknaba nung sing si yaudaba sidi yaudaba si punchilakanda sigi kaman obisi yenga sibusu yai aduga sidi yaudaba sing sidagi pami haduna sirubudi yam phattaba leigani haitare aduga ningthokaba numikina moonstone natraga pearls hariba nungsi paknagani aduga leibak pokpa numikina red coral asi paknagani leibak pokpa mi singi oina asumna yumsage se pokpa mi singi oina muk emerald hariba nungsi yamna paknagani loinana sagol sel numitta pokpa mioi singi oina topaz hariba nungsi paknagani aduga irai numitta pokpa mi singi organa diamond white sapphire amadi white zircon hariba nung singasi paknaba nung oigani aduga thangja numitta pokpa mi singi oina blue sapphire hariba nungasi paknaba oigani haibasima khangminasi asumna aikoina mathang amuk yengku matamda pokpa tariki matung ina leiriba amadi tha da chanaba nung singasi kari kari no haibasi yengse aikoina mapung oina tarik amadi tha haijabani ko tarik amadi tha gi matung ina april gi tarik 15 dagina may gi tang 13 fauba pokpa mi singi oina aikoina
red coral asisu sanagani amuka haijage April gi tang 15 dagina May gi tang 13 fawda pokpa mi singi oina red coral asi sanagani hari aduga May gi tang 15 dagina June gi tang 13 fawba pokpa mi singasina diamond si sanagani hari asumna June gi tang 15 dagina July gi tang 13 fawda pokpa mi singi oina emerald hariba nungasi paknagani hari aduga July gi tang 15 dagina August gi tang 13 fawbasina pearl hariba nungasi paknagani hari aduga amuksi yengsi August gi tang 15 dagina September gi tang 13 fawbada leribasina sida sanariba nungasi ruby hariba nungasi adugmati paknai loinana September gi tang 15 dagina October gi tang 13 fawda pokpa mioi singi oina paknaba nungasi emerald hariba nungasi paknai hari aduga October gi tang 15 dagina November gi tang 13 fawda pokpa mi singi oina paknaba nungasi diamond nungasi yamna paknai aduga November gi tang 15 dagina December gi tang 13 fawda pokpa mioi singi oina red coral asi paknai loinana December gi tang 15 dagina January gi tang 13 fawda pokpa mioi singi oina yellow sapphire asi paknai aduga December gi tang 15 dagina January ngakpigani January gi tang 15 dagina February gi tang 13 fawbasi blue sapphire si paknagani aduga February gi tang 15 dagina March gi tang 13 fawbasina gomet hariba nungasi paknagani loinana March gi tang 15 dagina April gi tang 13 fawbasida paknagadaba nungasina cactus eye aduna ngasai mathakta pankhiba mapungoina miyamna November gi tang 15 dagi December gi tang 13 adu red coral ni ko red coral paknagadabani aduga October gi tang 15 dagi November gi tang 13 fawna diamond paknagadabani amuk repeat tawjabani asumna aikoina tongan tongan ba rasi gi matung inna pokpa namit ki matung inna amadi pokpa tarik amadi tha gi matung inna paknaba nungsing asi kari kari no haibasi khudol tamjakraba matungda asumna isaga sanaba nungsing asi karam karamba khusa singda siba yai haibasi sorokpa kaman oina satnaba adu singdo adumak yengminasi aduga masimak na loinamak so masidamak oini sida siba si jaga simak oigini haibamangti natte aduga kaman oina satnabada sorakna ikoina hariba panjagiba singasigi oinadi mapuk numitki amadi rasigi amadi pokpa tarikki thagi matung ina sing leiba sanaba nungsing adu siba matamda hariba khusa singja sibigadaba haitare aduna yellow sapphire adagi topaz tiger eye hariba singasi siba matamda koina khudombida sibigadabani aduga mathangda gomets diamond natragana blue sapphire hariba nungsing asina khoyaida sibigadaba oi aduga mathangda moonstone natragana red coral hariba nungsi natragana ruby nung natragana cactus eye hariba nungsing asi siba matamdadi koina kuning thosida sibigadaba aduga kunawbida sigadabasina pearls natragana emerald hariba nungsing asi sibigadaba oibana maram araga chana chana nungsing si yengbiragani isa isana sibiu haiba wafam asi thamjari loinana wafam khrasiga loinana ngasigi oinadi thamjariba topic asi matang swaida tension jagi aduga matangda hariba nungsing asi siba matamda isada kari kari chanaba fall legini amadi faba fataba kari legini haibdusu matung tarakpada aduma khudol tamjarki amadi hariba nungsing asi karam karamba thaban natraga karam karam namit singda karam tarikta sibana hena fai habisi aduma matang matang khudol tamjarkhige aiminasi aduga ngasigi semjariba blow si khajitang sanguna maram orakanda ikoina aduma miyamna khangmadabudi kitang mamutana tabirabudi hena khangani aduga kitang waba leragasu nungsing si kari kari no amadi moina piriba polsing si kari kari no haida khudol tamjarkhigani aiminasi ko ngasigi damtadi aduma kaina naba yathang nijage pinabirisi